Map Yenglaga Lakpa car ama Saba Loisindriba Flyover Tagi Tabada Meeoi Sirey Yamna tang thokpa thodok ama oina Google Map Yenglaga car thoduna lakpada Google Map serana na lambi taksilakpadagi Uttar Pradesh ki Bareilly district ke Ramganga Turel mathakta Saba Loisindriba Flyover amadagi car ama tasinbada car aduda tonglakpa Meeoi Sirey hairi Laibak thiba thodok aduda laikhidraba Meeoi ahumgi manungda hojik fawgi oina bibag amit hairiba Meeoi ani asi masak maming khang mangamlay adubu Meeoi amadi hojik fawba masak maming khang mangamdri hairi makoi ahum Gurugram dagi Bareilly tamna luhongba yawba lakpada numidang lambi khangdabadagi Google Map yengduna car adu thorakpada Saba Loisindriba Flyover aduda thawzilubadagi yangkhai wangba flyover adudagi car adu tasinkhibani hairi mafam adugi local Meeoi singna ayukta thengnarakpadagi police ta paw piraba matung police team amal laktuna mafam adudagi taxi oigani singnaba vehicle R car amaga loinana asiba Meeoi ahum adu recover tawkhibaga loinana asiba haksang sing adu postmortem gidamak manak nakwa hospital da pukre haina police na phangdoragli